Good evening, ma'am. Third party ki jengse ko. Third party laiba meaning hai tare life ki journey da third party laiba means kamaina laiminari ke natragana nangi wakan amana khalakpra ko toina sum hangba laidana third party ki yengiro third party ga nanga gi marakta karambane hena lumbage adugi poto yengse sidi collective energy oina yenga ja pulap ki oina ko amatang oina laukhalaga ko sanabaduna lausalo sanadabaduna thadokro ko isaga sanabasu yauba yai sanadabasu yaurokpa yai kaigino haiba matamda sidi isagi personal reading natteba ko isagi personal reading natte sidi mayamgi collective lakpa energy duni means kaino haiba matamda universe ta lairiba thaduraiba energy di yam yamedana ko aduna magi thadokpa energy duki collective oina lauchalaga yengba potneba sidi personal reading haisina isagi oiba tonganba energy aigi energy duda ida resonate tawraga yengakpani dana sidi aduna teba aduna akupa details khangbininga personal reading do oina lakpiyo ko aduna tabida madi kano haitare negative mina ugiba yaba natragana negative side da satkiba yaba wahai wata sizinabidaba ko di kaino haiba matamda aina afaba lanthोएंगे aingonda afaba lakari aina fattaba haringei aigi ifamda fattaba lakani law of attraction law of attraction haise kaino aina piringei aigi nakta lakani aina afaba khalingei afabado aigi nakta oirakani haibanebako like haiba law of attraction means like attract like haibaneba reverse card sa ay lawrage ngasigi oina ko aigi viewersing yariba makai kedauni haiba matamda positive khanba positive ngangba tamsiko what english ki wahai se kaino haiba kanda spell tawraga thamba pot amani haiba ko spell means energy dubu domination tawrnabagi damakta aigi damakta spell work tawroknabagi damakta haitare wat amagi bananse english ta kare hai spelling haise spelling tawro gan spelling haibagi meaning means khoina jo hydra aina kanagumba mana tragana kanagumbi ama aigi influence ta sangaknaba natragana magi kanoduma aigi kino tohonge haibagani spell cast haise spell casting haise spell tawba na chatlese aduna aikoina haidorokpa wahai singse spell ngataneba aduna yaribe makai afaba wahai haisi afaba positive oiba haitare sigi kanojima mayamdaso ko afaba positive oiba santoknaba honase 10 cards laireko separation na laiba no contact laiba adadagi divorce person ko loinamag yengba yarai ngasigi sidi creating long term successful oiba oinanabagi haitare love life ama semkatli hai semkatpa means kaina di family semkatpa yaba relationship ama si jaida di ma create tawri hai honari hai ko ado kaidaw ya mam tamna man hojik leiriba haitare loinaraga leiriba mija sidaitane kaino haitare mapung phaba dudi mana ningzariba mapung phaba dudi oidi hai ko
waiting kaino hada amaga mu haitare more amaga muk lakpa hadi afaba amaga muk lakpa na khallaga leba bo lairiba masidasu maje kaino phangdeba fulfill oibado phangdeba anu kai do yaba matamna nanga maga gi marakta haitar means nanga maga haibadi atopa maduga kai tara UBS dem gad nanga atopa maduga gi marakta ne kai do yaba matamna ne sum sangdam naraga laibado pas ki romantic haitar nanga maga gi leina gi bapoto adu gi poto mamangonda sum hanjan hanjal khallaga laibado anu maina lay haitar hoji pogi la iba inersi ji ko ado kaidawi haiba matamda mangonda hojiki relationship sidana sum stand up tawraga laibasi mangonda challenging khara thengnai haigo means kaino haiba matamda kari challenging no thengnari se haiba matamda kaino de harmonious oiba means choose story ba love se kaidawi haiba matamda ingna tapna laiba relationship to adudi oide haibako kari kin matangda oidrino haiba matamda ne mana sum haitare mana sum kadawi haiba matamda masa matumda discuss tawjabado masa matumda sum discussion tawseba mase ko discussion tawba matamda ne nabani gi marakta ma sum sangdam naranganeba nabani gi marakta haitare amaduga nanga gi marakta sum sangdam naraga laiba matamda past thingna gi ba experiencing haitare ne adegi past thingna gi ba experiencing do aduna maram oiraga kadawi haiba matamda amaduga ma nanga je sum sangdam naraga laiba matamda ne nangna magi damakta tawbigi ba haitare ne adu mayam jingdu kauna na bohona bada maje awon ba malak na bohona bada maje wajari haitare hoji phogi wedi awon ba malak na bagi damakta hona ba matamda ma hoji phogdi struggle khar di tawri ba ko adu nangi thought nangi wakhan je thadok na bohona bada ne slowly moving ne ba ma jali je means ngasi nongmai khara kaw thokpa hayeng nongalga khara kawba sumai tawraga satpado suddenly khang dat launa nangje ma kaw thomage haibagi potu ma oidabagi ko slowly moving tapna sum nangondagi lap thokpa nangi wakhandagi haitare nangi wakhandagi silai je thought ma nangi wakhando sum tapna lauthokna ba honareba ko adu kaidawi haibam tamda ikhang khangudana proposal tawsangi so haiba ko magi adi akon bagi mi se sigi mi siga nang gari nangala kainara ba natragana pawphona draw matung dai tare ikhang khangudana kaino tawgi ba tare propose tawsalaga loina gi ba ko adu tuna kaidawi haiba matamda ngasagi nauringe matamda di kaidawi mabani gi marakta adi means amaga lapthokna rakpagi aitare amaduga lapthokna rakpagi poto kawthokna bagi hona ba matamda amaduga chum pawphona sanbagi wane ba wakhandagi di sathu uyadabado ko aduduna sum tapna maga sum close oisanagi bane haiba adu kaigino kari dawbagino haiba matamda na harauna ba ko harauna ba nungai na ba ko successful oiba clarity oiba love life amagi damakta thiba chatpada kaidawi haiba matamda maga amadoga sum pawdo sum phaujan gi ba sum naksan gi ba haitare ko adu kaidawi haiba matamda mo ani gi marakta di kuigi kaino haibado nungsiba yaudраsu amadu giti means asum sengna du ma ja ko chemistry di yam phajai haidar attraction haidar ko love nataba so attraction oibado attraction oiba mi do mana attraction oiba mi da oina thoeba means kai haidino masak matau haigadra adigi wangang sangang haigadra sum tawba wari sanaba matamda nungai ba yam attraction oiba yam thina preferring oiba to not the video we khang mane ina haise ko
ama amagi ganoromda yam thina wangba energy amada mabane je naksanagi ba hitare fairy energy da ko yamna fire energy da yam thina naksanagi bado adumai leye bako kado ado heart desire or bado di kenu tawdre hai ko hoje bogi di ko wish fulfill I'm not there wish saigadra natragana ma fulfill oiba love to the oidri haireko adigi heart desire oiba adi agi thamoi da pienjaba mi ai tarene adugumba mi dudi hoje pogi di oidri habe so except attraction dugi loina bani haiba laiba pose adu tumgi lambi da hai tare means anakpa tumgi lambi da kai lakadage haiba matamda sum harau bagi nuai bagi maybe not sure right to nangi wari si mana dum thirangani hai tare last la iba posidi nangi wari nang kai dauri ge kanaga loinari kamdauri kari wari sanari leidana adugumba posi su mana dum adi khara khara dum tarangani ba aduduna sezing tawbadi dum marak marak ta hai tare yam toina tawdraga so ses tawbadi tawri hai tare ko sengna haragadi anakpada near future da kai lakki have dum mayeng se ko cái thứ mà tầm đó near future rồi nè negative partner amma da ma se adi kano amma da means kaino ha ma tam da trapping amma da phazal laga le ram badagi ma se khangnan nan thorok pangam bado adu maina di oi ha ba ojiki ma pham du dagi song thorak pa ai tare thorok pa du di oi gani ha ko sto amuka so hare nangi oina kaino ha di stay strongly ha nasana na sabu grounding oina hai tare lepo adu doga nangi goal set lam to ba sidagi na sibo aibogi matam mama adu bogi matam si bogdi nang na mabu kai hani ngai bi bagi ai tare adu maina ama set tawraga thammo ko aduga ka kedawi haba matam da to nasana nasagi na magta lepcharaga nang ma nungsibadugi da magta na nang na mabu nungsibibagi da magta hai tare matam khara di kadawa magi da magta sidaina sibo sangji ma de ai ngai ge han ha khanba oiraga di ngai ge khanba oiraga di sidaina sibo gi sangji bogdi ai ma bu ngai ge han khallaga sezing to bidaba ko chasing to bidaba fastly ko nangi heart to close to salo hari ko heart to ma means kai na ngahak laitana magi intention magi wakhalon tatana piraga nangonda hat tower gi leiri ba poto adu du madi close to san biro hai ba close to salaga matam khara hai tare magi da matam khara pi biro aduga nasana na sabu yam strong oina lepam di darkar oi ba ko sibogi sangdi hai ba poto ma ko aduga do yabam tamna hidden reason khara ko mana nangin na fam dai tare kano pi gi beze oi da ba hai gadra layer oi da ba namthak hai adugumba kano oi gi ba pose kai gi no ha ba matam da hidden reason khara lei gi hai ba ko hidden result khara ado to asida la isna kai no ha ba matam da ko ikhang khangau sin samala aga pau phorpa yari haiba ko karamba matamda no haiba matamda December ko di winter season ko winter season sidaida October December saiboki manung sidaida ko hojitem lapi na di khalangane khanba budi adobo ikhang khangau da bane matam na sakhi base ko sidaida si la iba kano se energy se ai sai ki mafam da thorok na bagi da makta hai tara claim toksan biram mo comment da 319 ko la iba positive energy